ngasi gi maroi ba pausing pijari makha tana section taurang lokhattaba yadaba maramna Imphal West ki mayang Imphal da COVID hospital ama semgatna ba honabada center na ahan ba tangka ki oina ayaba pire State ki thakta pangthokpa khongjom lanfam gi ningsing thauram COVID-19 na maram oiduna ngasi maming tagi oina khongjom de pangthokre amadi amuko amadi UCM yauna tongan ba mafam singda angam ba chana thakna na ba tengbang ngasi su makata na pinari Kurumzari Times of Manipur gi numidang pau mieng tabiri bupana mapu arunlan taram nok chori ngasi gi maroi pau sing miam da sandong na pijari Manipur da gi COVID-19 gi positive case ani thengna khrabasu haujikti amuk negative oiraktuna Manipur asi COVID-19 laitraba lamdam ama oirabasu makha thana section thorang lokhattaba yadaba maramna Imphal West 2 gi mayang Imphal da COVID hospital ama samgatna na ba honabada center na ahanba tangka ki oina ayaba pire hiramasi gi matang da ngasi Manipur gi Chief Secretary Dr. J Suresh Babu ga TOMTV ga akhanana unaba amada Manipur gi Chief Minister gi apamba amagi matung inna ngasi center gi official singa video conferencing gi khuthangda khanaba amada hiramasigi matangda Chief Secretary Masana pukhatkiba wafam masida center na ahanba stage gi oina ayaba pirakre masigi matung inna state government ki maikaidagi detailed project report haibadi DPR ama semduna numit manga tarukni asigi matung manungda tharagani Punna phamung chama legadaba COVID hospital asida phamung kun amana intensive care unit haibadi ICU oigani amadi lemhoriba phamung marifuna isolation ward oina thamgani hairi hospital asi athubada samgana naba honabada government of India loinana masigi donor ministry da sel gi mateng pangbina basu haijagani haiba wafam Dr. J Suresh Babuna thamlaki See, there are two ways of looking at it. If your patient load is more, you go for a full-fledged separate hospital. If your patient load is less, you go for earmarking one block of the existing hospital, or you can declare one of the existing hospital itself as COVID hospital. Since we got very limited facility here, so we have declared one block in JNIMS and one block in RIMS right now, which has got 50 beds each. So right now we have created 100-bed capacity of COVID treatment facility. But for future, imagine if the COVID is going to have a long run, maybe for 3 months, 6 months, 1 year. So we have to be fully prepared for facing any eventuality at any time. So we cannot just say that my 2 cases are over, so I have nothing more to get. It's not like that. So we are preparing for a long-term planning. Tomorrow when COVID is not there and everything, this pandemic is over, we can use this hospital for other purposes. This is about 100-bed capacity. We are proposing for a 20-bed ICU and another 80-bed isolation wards. Ing sok lising amaga chanipan Maripudraga mathoigi Anglo Manipuri War gi khongjom landa British ke mayokta lan sok nabada thawai thakraba pauna brajaba sibu ningsing duna state ki thakta pangthokpa khongjom de kumsi sahi gi di COVID-19 namaram oiduna maming tagi oina pangthokre district administration Thobal na sinduna khongjom de gi damak DC gi permit pairaba mioi kharaga yamna section na maming tagi oina kheba singda pangthokiba thauramatuda Manipur gi chief minister N Birena luchingduna athoba singi amadi khongjom turelda laikatuna Manipur Rifles ki personnel amana last post khongduna ikai khumnaba utki chief minister Nongthongbam Birena paumi singdasu social distance ngakpinaba pautak piram banatana khongjom de thorunga mari lainana wafam amata fongdok lamkidre thoromaduda state government ki minister amadi MLA kharasu sarugya ke ngasigi athoba singi khubamda haikat laikat tambaduda minister Karam Syam minister L Jentukumar Wangjing Tentha assembly constituency ki MLA Paunam Brojen Kaksing assembly constituency ki MLA Surchandra chief secretary IGP Thobal DC amadi tongan ba police ki makok thongbo singsu sarugya ke amromda khongjom de numit asiga mari lainana khongjom da leiba athoba singi khubam amadi khongjom turelda khongjom War Memorial Trust KWMT nasu lainga ke athingba lairiba chatna kanglon singakna haikat laikat tamduna ikai khumnaba utkre trust ki president su oiriba former minister Moirangthem Hemanta amadi trust ki secretary Thongam Surendrana luchingduna trust ki member kharaga loinana laikat ke ikai khumnaba utki
Chamga Kungani Suba Khongjom Numit na Lakpada Ingsog Lishing Amaga Chanipan Marifutara Mathoigi Anglo Manipur Warda Mariba Kananabagidamag Thawai Katkraba Athoba Singda Health Minister L. Jentakumarna Thadorokpa Cherol Amada Ikai Kumnaba Ulakli Amadi Laiminari Bab Furup Kudingmak na Kenaba Punamak Thadok Ing Takpa Lamdamama Ohenaba Miyam Puna Honamirase Haina Cherol Aduna Apil Torakli. Nakalamromda Manipur Pradesh Congress Committee na susinduna BT Rota Laiba Party asigi complex da Khongjom degi thoram pangthokre thoram gi saruk ama oina laikhidraba athoba pauna brajabasi da party gi karmi kyana hikat laikat tamki MPCC gi president Moirang Them Okendrana state ki thakta Khongjom War Memorial Complex da pangthokiba Khongjom de asi COVID-19 amaram oiduna maming tagi oina pangthokpa si laibak thibani sairau ba amadi Esther Sunday da komthokpagum lockdown gi protocol ngak na chalaga khara he na sauna pangthok haning bagi apamba phongdokhi ibai khoi sairau bagi mangoina na Esther Sunday ga mangoina na lockdown hangdok tuna miyam ubigre media singsu bigre miyam kiki inana bazar da tinghiba tawhiba mayam udanga sigi simlaba senglaba numisida su ngaktang ai khoi si thadok piraga formalities si chapchana maintain toraga legidabai pai pu singi mafam da hikat lekat tambase खरे खै खरे निथिना पांथोगदी पांथोपिरमगदी हेना फबा ओइगदबनी दुबो खोइना ताजबदा इवन स्टेट फंक्शन ओइन पांथोलिबा इम्फाल की कैपिटल नतबा स्टेट फंक्शन पांथोइसे खोइ खोंजोम सिखतनी खोंजोम दसुंगसी हाइबा फंक्शन से यामना पिक्सनना डिस्ट्रिक्ट एडमिनिस्ट्रेशन तौबगी पाउताई असिमग खोइ यामना नुंगाइजदे खरा निथिना लेरिबा लेंगाकी लुचिंगबसिंगना थौरमदुदा सरुक याबिदुना social distancing at a labor protocols in Lungang at Obira Magadi, Henalabak Pani. Tripura ge tongan bamafom anida kinba ningtam lanmi pauna brajabasi gi mitamda Tripura ge maitei singna COVID-19 dagi ngakthok na ba section thorang ama oiriba social distance ki chana kanglon ngak na chatuna miyamna athoba singi mafam da hai lei katuna ikai khumna ba utkre Tripura ge khwai Gauranagar da Manipur Literary and Cultural Forum Tripura na sinduna pangthokiba ngasigi Khongjom lan ningsing thoram aduda forum asigi president Ningombam Bir Singna lucingduna miyamna pauna brajabasi Sigi mitamda laibak katuna ikai khumnaba utki loinana thauramatuda es Khela Mohon Amadi and Binantana Khongjom lan gi maramda wangan ki amaromda Avoinagar Puthiba Welfare and Cultural Society na susinduna Avoinagar da khinduna laiba pauna brajabasi gi mitamda hai lai katuna ikai khumnaba utki thauramatuda society sigi secretary S Deepak Kumar Maru Pausegi joint editor RK Tarunjit amasung N Niranjan Dattana athoba pauna brajabasi gi maramda wangan ki Chamga Kungamapan Suba Khongjom lan numit ningsing thoram ngasi Udarbon Pangramda laiba pauna brajabasi gi saktamda laikatuna pangthokre COVID-19 namaram oiraga lockdown amadi social distance yengduna mi yamna sharuk yadabida icham chamna MYFA nongin amadi maira paibigi ima sing yauna laikatuna ikai khumnaba amadi minute ani tumina laiduna mapugi mafamda thauni zakhi saruk yakhiba singda MYFA gi president Seram Herajit nongin NGO chairman Ngangkhom Biswajit Laishram Saitajit Maira Paibigi Luchingbi Ima Proba Devina Luchingduna Sharugyaki Paugi Merthan Atembervek Amatang Logjari Khanganjaba Lamjingba Hospital and Medical Research Institute Private Limited na Hauzik Oiba Kudong Chadaba Kaya Sigi Yenglaga Miam Gidamak Hospital Sigi Maternity Ward Pung Kunmari Hangduna Miam Gitogal Taujaragani Adumakpu Hospital Sigi Atopa Department Singdi Service Lepchagani Hospital Sida Lakchangi Mamangda Makhada Pijariba Contact Number Sida Han Appointment Lobiu Amadi patient ka miyoi amadagi hena loina biraktanaba Khanganjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaitel contact number 8258967890 Breaking Matungda Taram Nokchori Huyen Lalong Manipur Thangta Cultural Association Iril Bungnaso ngasi athoba singin numit haibadi Khongjom numit thoramasiga mari lainana association asigi member singna minute ani tumina leftuna athoba singi mafamda ikai khumnaba utkre COVID-19 Laiset asiga mari lainana All Manipur United Club Organization amukona numit kharanigi mamangdagi paring naina chatsajarakpa
Tengbang bagi tangkak ama oina ngasisu amukona naurem thong laisrom lera khulem laikai laisrom khulem laikai development committee ga khusam naraga mioi chani romda cheng yan thokre hiramasiga mari leinana amuko gi president Fairoijam Nando Luwangna hojik Manipur gi miyam na COVID-19 asi irai lai thokpogum tawribasi tawbiganu maramdi hairiba leina laichat asigi vaccine amadi hidak amata laitri hojik ki oina Manipur da COVID-19 positive case laitrabasu aikoi section na leiba mathok tai haina haiki Manipur ki miyam si COVID-19 dagi akiba mangkibaguma COVID-19 dagi masa lai akoi ki ikom komthop gi thaba ma tawbugi mo ma lakba se masi tawbidna ba akoi amuko gi maikai dagi Manipur ki miyam da appeal tawjeri ngasi United Committee Manipur UCM COVID-19 Special Task Force na coronavirus laichet namaram oiraga lockdown amadi curfew tawkhibadagi awa ana nanglaba miyoi singda mateng panglakpagi saruk ama oina ngasi su Tarung Grace Colony KRBC eda asan bayumda lairiba miyoi sing amadi tongan ba sinfom da laiba sing yauna chanana ba potlam sing yanthokre hari masigi mathakta laingak na piriba social distancing ngak na chatpa loinana yum dagi mapan thoktana ba hai laibina basu UCM gi maikei dagi appeal torakli kai samthong ahibam laikai da laiba angkil gi office ta ngasi apunba Manipuri kanba imaluf na sinduna khongjom dega mari leinana athoba thobi singi mafomda haikat laikat tamduna ikai khumnaba utkre COVID-19 gi mari leinana chengyan bada maung maril tade haibagi wahauda irang thokre ngasi Khurai Assembly constituency gi manungda laiba public club top khoinang makhongda PMJKY gi makha da mioi amada cheng kilo manga pigadaba adu kilo ani khak piba amadi yumda laiba mi singa chanadana pi haibagi wahogdagi irang adu thokebani thodok thokpham dagi fangba pauda Assembly constituency asigi polling station number 3/42 amadi 3/43 da haukiba tang taraga mapanda Imphal is DC na chengyanba adu hogdok lamki ahanwa face oina nafsagi card paiba mioi amada cheng kilo manga piki tungda nafsagi card paidaba amadi bharad laiba singda cheng yanba horakpada cheng watna pirakhi hari tungda laikai miyam na pendabadagi wakat mifam phamduna khongjang sangsinki tungda Imphal S ki police team laktuna COVID-19 gi lockdown protocol ngakte haiduna lampakta khongjang sangsiliba miyam takthokhi amadi ngaihak leiraga police kangbu aduga muknaba thokhi सिंसी एजेंट सिंगना अखोई सिंग पीरीब एजेंट सिंगसिना अखोई इसा ना पाइबा कार्ड सिंग दो खोंगत पीखरे असी से इसा दा कार्ड सिंग से अथुब मतम दा पिथोक पियु कोविड-19 का मरी लेना ये लेबा अखोई फंगबम थोप सिंग हवाई येलक खुदिंग मक्ता प्रजा सिंग सुना फंगन बियु से हाइजनिनी Kaisam Premila Laifam Top Khongnang Makhongna Haukiba April gi tang taraga mapanda PMJKY gi cheng pikraba tungda ngasi inong nongna cheng suna pibidre haina media gi thongda amok hairakliba si yumpham yaudabani haina Top Khongnang Makhongda laiba Fair Price of number 88 ki agent Laistrom nganbina hairi mahakna makha taraduna hai Madudi April gi tang taraga mapan amadi kunda Fair Price of number 88 Top Khongnang Makhonggi PMJAY amadi OMSS ki cheng yanba ayamba loishin khrabani hairi adum mak oinamak cheng phanghodaba mioi singi Aadhaar card khongotuna award paseng sing gyanthokna naba honaki amadi maduda mioi chahumga maudraga tare cheng phanghodre haiba khangbangam ki masigi manungda mioi chamaga kunga mapandi yamna pikliba angang ngakta oiramki hairi mioi sing asida cheng kilogram manga amadi angang sing asida cheng kilogram ani pikrabani hairi pikliba angang sing asida piriba cheng kilo ani asidi pifam thoktabani adumakpu mioi bagi minungsigi yenglaga pibani panbayai kaisam premila masagi lawfam thokpa seng suna Laukraba Miuini. Honorable MLA Sindrogi Makada MLA na so one honor the Natauri say MLA say Taganingai ni MLA na yamna Pazana Sumaina Keji manga adu loan fi kwa ya koi magi instruction je loan mag ille adu re du da makoina sidi the claim tawre se akoi yamna nungai jade Imphal International Airport tagi naronda purakpa kwamana sing hayeng court ki order amagi matung inna dispose tawragani Judicial Magistrate First Class Imphal West na thokpa order amagi matung inna fagalaba kwamana sing Food Safety Administration Imphal West ki designated officer gi meeting makada hayeng dispose tawragani panbayai haukiba tha sigi marida tongan ba airlines anida purakpa yamlaba kwamana
सिंह अदु सिंगजमई पुलिसना फागलब मतुंगदा चेनब मियोई मरी अमसु फागतखिबा लैख्रबनी COVID-19 ga mari lainana ngasisu state asigi district singda police na lockdown manungda niyom kaina amadi maram chadana tholakpa sing fagat paleptri ngasisu Imphal West district ki oina mafam kaya da miyoi kaya fagat ke ngasi Imphal West SP ki miteng makhada Western Kangla Gate Konsam Petrol Pump Kanchipur Singjamai Police Station mapa amadi Singjamai Chingamakong Traffic Island mamang na chingbada police team na masing yamlaba lockdown thugai ba miyoi kaya amadi gari kaya fagat pangam ke police na paikhat liba thabak asida matangda Singjamai Police Station ki officer in charge P Sanjoyna miyam na maram laitana lockdown manungda mapanda thokpirakanu amasung maram laitana gari sing thodokpirakanu haina appeal torakle lockdown laire khangna kocha chatpa prajar sing mayam ama yauri adu singduda message ama send across tongnaw gi namta ngasigi drive achi chathabani makhatana adum hairaga leiba police na adum hairaga akoina common oina sum jiki covid kin tangda haiba yumda lengdana leibiu mapan thokpirakanu stay home stay safe COVID-19 lockdown ga mari lainana chana thangna ba polam sing fangdabagi awaba mayok narabi singi manungda front line da lairiba Bisnupur district ki tongan ba media house da mathau toriba Paumi amadi district police da Bisnupur Awang government primary school da camp hangiba COVID-19 review committee Bisnupur assembly constituency na ngasi chana thangna ba polam sing tengbang pikre committee asigi convener sing Thomi Singapuna Bisnupur police station amadi SP Bisnupur gi officer su chatuna singdagi purakpa manama sing sang napi sing tengbang polam sing oina piki Escort Limited ki Manipur gi oina authorized dealer oiriba LNI construction equipment gi provider oiriba Basikhong dagi ningombom ingo chaubana hauzik oiriba lockdown asigi yengduna mangan club ki khuthangda chana thakna ba polam kaya mateng pikre Khetigrao Assembly Constituency ki MLA N Indrajit ki miteng makhada Kendra sigi polling station number 4/19 ki oina ngasi imung kaya da chanana ba chengsing yanthokre India government ki PMGKAY ki makhada pirakpa chengsing adu miyoi amamamda cheng kilogram manga yanthoki sahi manga ki mathakta laibising dagi hauraga imung amada laiba miyoi khudingmak cheng phanghankiba aduda MLA bu thagatpa phongdorakli ngasi Jiribam district asigi mafam ayambada Pradhan Mantri Garib Kalyan Yojana PMGKY gi makhada lemna family amagi member amada 10 kilogram manga piduna yanthokre loinana Jiribam gi MLA gi local area development fund gi PMJKY gi cheng gi chakthung local MLA MD Asaf Uddin na OMSS ki khuthang makhada cheng laiduna Jiribam miam da lemna family members amada 10 kilogram manga pikre awa bagi damakta dealer da hadar apa dai card pai da te maga loina kilo manga te maga khoi ising di oina ne khoi lekai di wat ki yen jabani PKMP Khongman John 5 na ngasi kwatha khulda chathuna mafam adugi miyam na COVID-19 na maram oiduna lockdown tawkhibadagi mayok nariba awaba sing adubu kharada oiraba su mateng pangba oina mafam adugi yumthong khudingda chanana ba cheng sing mateng pikre hari nakalam romda khul aduda lairambi nupi amana phongdorakpada local MLA district administration amadi police ki maikei dagi mateng panglakibadi laikre adubu hojik fawgi oinadi miyam gi mateng ifang phangba laitri haina pendaba wafam kaya thamlakhi yam thagalle ichasing inausing na sumai lakpiraga akhoi leirina arapa mafam dagi suk lakhroba kilometer sam hena lapang mafam sida laaga akhoi bu awaba kokna bai damakta khitang da oresu chara ama khatang oresu tambi bagi damakta yam hanya haletana thagachari COVID-19 lockdown ga mari lainana miyam na nom gi changdaba yadraba polam sing fangbada wanaraba matam sida mateng pinanabagi pandam da semkiba COVID-19 relief committee Bisnupur Islamic constituency da chingmi singna tengbang polam sing pinarakpa leptri ngasi su none district ki manung chanba thangal village dagi village authority tapuklong golmai youth club ki president Samuel Panmai amadi secretary Gangthaulong Thanmai na luchingba miyoi singna chingda phangba hensang napi sing yensang napi kya committee asida Kudol tamki lakiba khul sing mihut sing da chini thum sanitizer amadi mask na singba polam sing kudol tamki
COVID-19 की lockdown na maram oiraga awaba kaya mayok nariba khangabo kendra gi miyam da KM Blooming High Secondary School ki founder Menjor Mangang na leftana chatharak patengbang piba gi saruka ma oina amadi Muslim isil inaw singi Ramjan thana lakpa ga mari lainana ngasi sanga yumpham area da leiba Muslim isil inaw sing da chana thangna na ba tengbang polam sing mateng pikre State asigi Raj Bhavan amadi Chief Minister Banglo yauna mafam kaya no horn zone oiragani haina Principal Secretary Transport P Wi-Fi na order ama thokre Central Motor Vehicle Rules 1899 ge makhada nauna no horn zone lauthokraba mafam sing adudi First MR Gate Kalimai mamangdagi Raj Bhavan Main Gate tagi Kaisampa Junction Raj Bhavan dagi North AOC Chief Minister Banglo dagi Konung mamang Manipur High Court mamang Manipur Legislative Assembly Complex mamang Uripop Chaira Court Complex mamang Imphal West DC amadi Court Complex mamang Hospital mamang sing amadi Mahei Loisang singi mamang sing ni hairi Lockdown awaba saitheng fanglaba Wangjing 10th Assembly Constituency gi manung chana laiba Wangjing Hodamba Polling Station number 34/9 gi manung da laiba miyam singda social distance ngaktuna local MLA Paunam Brojeng gi miteng makada Prime Minister Garib Kalyan Anna Yojana PMK AY gi cheng bag cham ga taraga taret amasung MLA Paunam Brojen gi worker singi maikei dagi chana thangna ba thau thum alu tilho mairel na chingba polam kaya yauna lemna chahi manga ki mathakta laiba angang sing yauna miyoi amamam da cheng kilogram manga yenthokre COVID-19 की lockdown ga mari lainana nongwi chana na ba polam sing fangdaba ke awaba sidia tengbang ba oina People Resource Development Association PRDA Bisnupur ki Action Aid Project na Sinduna Bisnupur District ki angang maudraga mapan ki imungda sana thangna naba polam sing asi yanthokre Association asi ki Secretary L Suran Joina lusingduna staff singna upokpi amadi Karang Island chatuna cheng alu thumna singba chana naba polam sing adu project asi ki sponsor General Singda makhoi gi imung singna sijina naba yanthoki Pagi mertan atem break amatang galau jari. Breaking matung da taram nokchari COVID-19 positive oikiba nurse ki imung manung sing Sahadra Manduri Quarantine Center da laiba singa TOMTV ga pauna bada hairakpagi matung ina karigumba emergency tholakpa matamda emergency number pi da bamaram oiraga khudong thiba thengnaba yawi haiba wakat lakli laiminaba sing marakta masayam na kanna ngamdaba matamda pau pifam laitabagi awaba mayokna re hairi amaromda leifamgi amasung sana thangnabagi yamna fazana pibiri amasung haksangi fibam su fagat le hairi haukiba April gi tang taraga manga da COVID positive oirambadagi quarantine center duda emit tawduna lairakpani amasung makha tana COVID test tawdri hairi tongan mamafam da layeng chathariba positive oikraba nurse ani haksangi fibam fagat le amadi ani suba test ki result ngairi hairi So far, it's pretty good, at least compared to the hospital. Yeah, but we don't have doctors who come in and check on us in case of emergency. So, yeah, yesterday one of my roommates, or flatmate, someone I'm staying with, she had an emergency. She became very weak and she had dizziness and she vomited around 6-7 times. Yeah, she could not even stand up. So I think she's around 40 years. And yeah, so she was in so much. From the residence from Delhi or is it from Manipur? No, from Delhi only. Yeah, so she was in so much pain that she literally cried. And then but we were not given any number and the doors are locked. Doctor did not come and they just used the microphone and shouted back at us saying, keep the peace of the place, don't shout like this.
and then they say that you have been given emergency number, contact us there. So, but then they did not give us any emergency number. तो वहाँ का मतलब फैसिलिटीज वगैरह क्वारंटाइन सेंटर में ठीक से रख रही है या कैसे, वहाँ का हालत कैसा है, बस वही जानकारी लेनी है। हाँ, इधर से अच्छा है, यहाँ पे फैसिलिटी ठीक है, यहाँ पे ओके, अच्छा दिया है, बहुत कुछ सुविधा है यहाँ पे। अच्छा, और आपका हेल्थ कंडीशन कैसी है अभी? हेल्थ कंडीशन जो है ऊपर वाला का मेहरबानी से गॉड का दया से ठीक ठाक ही हूँ। Manipur Student Association, Delhi Cookie Student Organization, Young Party Association, Manipur Bhavan ki President, Commissioner Delhi PK Sharma yauna COVID-19 ki matang da mifam ama pangtuktuna Delhi da panduna lairiba Manipuri sing da relief material sing yahonna ba khanakre mifam adu da lockdown amaram oiduna Delhi da panduna lairiba mioi lising ahum ga chama henle COVID-19 ki matang da masata pau phoning ba lairagadi Mobile phone number 9910560265 natraga 8974296726 natraga 8553376 natraga 8800403263 natraga 8837361951 natraga 9999457584 da pau fawbirakpa yagani hairi COVID-19 gamari lainana pasoi part 1 ward number 1 gi member wahengbam Lily Devi gi miteng makada awa ana taraba yumthong chohum lomda nongmada changdraba yadraba polam sing mateng pangkhre Lockdown amadi curfew namaram oiraga awaba mayok nariba miyamda Lok Janashakti Party LJP Manipur State Unit ki Dalit President Kangabam Jadumini gi miteng makada Maichon Manipur imagi changdam ningai oiba Nasa Singh Creative Volunteer Organization CVO amasung CA YA Club Charangpat na Wangkhem Assembly Constituency ki manung chanba Charangpat ki tongan ba mofam singda laiba club singa khusam naduna ngasi Charangpat mamang laikai polo ground RYDO Club Ground DUC Club Ground amasung CDO Club Ground da chana thangna ba nonggi changba polam sing yan thoktuna mateng pangkhre Kumbi College Student Union ki General Secretary Biken Ningthau Jom gi luching makada college asigi Student Union nangasi Kumbi Assembly Constituency ki manung chana laiba COVID-19 lockdown gi saitheng hena nanglaba imung chama gi yangkhai romda ahan batangka ki oina angamba chana na ba polam sing tengbang pikre tengbang polam sing piba duda Kumbi Municipal Council gi former Vice Chairperson WC Bovishan Luwang Student Union asigi General Secretary Biken Ningthau Jom amadi atai thomi singal loinana khangat laba imung singda koina yum da chatuna tengbang polam sing amadi shell gi tengbang sing adu khosinanamki Social Development Club Samuro Makhalai Kaina Konba Falling Station 22/9 amadi 22/10 gi manung channel laiba lockdown gi awawa mayok noriba imung chatru kataraga mangada ngasi club asina shinduna sana thangna ba polam sing yanthokre ngasi yanthoki ba tengbang polam sing adu social worker Khuraizam Lokena mahaki maikei dagi pirakhibani masigi mathakta club asina shinduna akoiba mafam singda fogging su kafthoki Ngasi April gi tang kungo humdoi ing soglising ani ga kun numit asida Salai Employee Welfare Association na malem sinba thungna sandorak liba tamthiraba laina COVID-19 maram oiraga lockdown curfew manung sida Manipur miyam gi damak ahing nungthil naidana section na ngak seliba lambi da tariba police personnel mobile personnel security sing da chana thangna ba mineral water plow nu chingba polam sing kaya yanthokre panbaya association asina haukiba tarik taraga manga April gi ing soglising ani ga kunda chief minister COVID-19 relief fund da lupa lakh ahum kusina kiba laikrabani COVID-19 namaram oiraga awaba taraba Kamjong district ki manung chanba kasong kunauda Manipur Student Federation MSF na khulgi khulak paga khusam naduna chana thangna ba polam kaya yanthokre haina lubasigi president Sajad Buya mayum na thadro ko cherol amana fongdorakli serol asina makha taraduna housing lockdown namaram oiraga thengnuri ba awaba kaya sigi yenglaga lubasina tongan ba mafam singda tongan ba mateng kaya tawduna lakli amaromda housing COVID-19 gi kham thengna wanaraba matamasida hariba khul asida Thakna ba apaba ising fangdabagi awaba mayoknari masida laingak asina athubuda mieng sangbiduna khulasina mayoknari ba awaba singasi kokhan biu haina hairakli
ngasi nungthil phone khiba pause singda kari kari maru be pau yauri bage habadu ma'am punamong ming taminasi Kanglei Paki Meira lockdown gi athingwa marakta khongjom lan numit pangthokre Chief Minister na luchingduna athoba singi mafamda haikat laikat tamkre Chief Minister gi meeting makhada ngasi dagi hona Chorachandpur ga lonaba Myanmar border sambal khabagi thabak hokre Hurai Kendrada cheng suna pidre haibagi miyamna irang horakre Manaba Social distancing tawduna khongjom lanfamda athoba singda haikat laikat tamkre India da nungthil pung manga fawbada lising kunma thoge chamnga hubuga taret confirm oire khongjom numit korkom na athoba ipa ipu singda yawol gi ikai khumnaba ulakli Paujel Chief Minister na luchingduna khongjom lanfamda thawai kat khraba athoba singda haikat laikat tamkre Malem gi oina COVID-19 nasiba masing lak amaga lising Marifuga Mariga Chaniga Humfuga Humdoi Yokre, India da Asiba Masing Chatruka Marfumathoi Sukre, Singtam Nungsisana Himinaba Mathau Tai Ngamsipa, Pandam, Laingak na Khongjom Laning Singkre, Athoba Singda Haikat Laikat Tamkre, India gi Siba Chatruka Marifumanga Sure, Positive na Lising Punga Mathoiga, Chamga ga Yankhiga Mapan Yore, Power Project ki Thabak Thoram Kuding Makta Komthok Nanaba Ministry na State Singda Khangalakle. Central Government ki employee pensioner singi current DA DR rate atingba thamkre Loislak podamaru ipapau umkahna pijari Makhatana section thorang lokhataba yadaba maramna Imphal West ki mayang Imphal da COVID hospital ama semgan anaba honabada center na ahanda tangka ki oina ayaba pire State ki thakta pangthokpa khongjom lanfam gi ningsing thogram COVID-19 na maram oidura ngasi maming tagi oina khongjom da pangthokre amadi amuku amadi UCM yauna tongang ba mafam singda angamba chana thangna ba tengbang mateng ngasi su makhatana pinari Ngasigi oina di Manipuri pau matang se loijare mi eng tabiu punamakpo ARUNBALA amkana khurumjare